constituency ki MLA su OIRIBA HANNAGI Chief Minister OKRAM IBOBI ki MLA Local Area Development Fund gi MAKHADA Thoubal Athokpam ki Tongan Tonganba Mafam Singda Nouna Saba Development Project sing Ngasi Khangabok AC ki MLA OKRAM SURJAKUMAR na SANGADUNA MIYAMDA KHUTSINNAKHRE Ngasi hongnabi matung ina SANGADUNA MIYAMDA KHUTSINNAKHRE Development Program sing adudi Athokpam Awang Lekai Community Hall Athokpam Indoor Game Association AIGA gi building Athokpam Kaithel Public Toilet amasung Athokpam Kaithel Multipurpose Hall amadi waiting set ni Tongan Tonganba Mafam Singda Nouna Saba structure sing Sangaduna Miyamda Khutsinnakhre matung Athokpam Kaithel Multipurpose Hall da pangthokiba mapungoiba thoramda Khangabok AC ki MLA OKRAM SURJAKUMAR na lam yamna chawna leinadabana laikai khun amadi thodok wathok ama thoklakpada community hall haibasi yamna mathau tarakpada natana Kaithel amada miyamgi toilet ama leitaba yadabana development structure sing asi miyamgi khudongchanaba matam kayagi mamangdagi miyamna demand tawduna lakpasingni maramaduna development project sing asi miyamda khutsinabani haiba wafam thamki Okoida yamna nuwaitaba convenient oidaba matang su yaurpa aduna masi matangdi yamna darkar oi Kaithel sigi haiduna toilet ki facility maga aduga nakan nasida akoi aiga club ki hayo tare mkoi hana club asomna lairambani adubu manipur gi yamna historical oiba akoi gi Anglo Manipuri War gi khubam mama asidal kobila makhong sid laibanina club na sacrifice toraga moina somdo khongtore club ki lamduna maduda khazana adusu khoi jik tanna sempat chari koi honorable HANNAGI ex minister lamdam masigina MLA OIRIBA mahaki midyang makhada lamdam masigi imaibel mayam singna kuina demand toroba lamdam masigi club ki mayam nasu kuina demand toroba koi proper structure ma aiga club ki haiba tare masida thambinaba yamna nungaibadi highway da head laibanina makha sina akoi club ki akoi gi kai thambam storeroom office oiba aduga mathak sina commercial oina hayeng club sigi aduga lekai sigi to palaiba club mayam sing sigi oirasu atragana adudi lekai halaman mayamna khul sigi lekai sigi halaman mayamna decision lobiro aduna masida income mama lakna bhai tare adumaina ngasigi mayamda prajada honorable XCM lamda masigi MLA agi pabung OKRAM IBOBI singi makhada local area development fund da akoi masigi hairiba infrastructure mayam si prajada ngasi dedicated tawjare haiduna masigi tanja lawjara thamjage yam nungai bamna masigi community hall si akoi multi purpose oina yam phajana oirakpa ayuk manna akoi gi ima iben lalon bi lakpa mayam sing si even chingdagi